Houkhiba May Tarukta Matam Sangna Ekop Ningthou Thougal Lup Heirok Patugi member Oiramba NATTANA LAIGI Lai SELUNGBAGI from PURAMBA KHUNDONGBAM MANIHAR MEITEI HEIROK Patu MAYAI LEIKAINA MANUNG MATAM CHADANA LEIKHIDABADA Heirok Ekop Ningthou Thougal Lup ki member KHUDINGMAKNA NUNGAITABA FONGDOKRAKLI LEIKHIDABA FAM NAIBA ASINA IBUDO IBENDO UNGIDAMAKTA KATHOK PIRAMBA KAYA SINGI MENSINBA NGAMLAROIDABA ahangba awatpa mafum ama matam chupada leihoragani haina Thougal Lup ki maikaidagi fongdorakli loinana laikhidrabagi thawaina mapugi leikolda ingna chikna leirunabagi laigi shangnenda committee gi member khudingmakna minute ani tumina leptuna taibang mapugi mafamda laikhidrabagi damakta thongni jakhi amadi laikhidrabagi imungna nanghoriba awabadasu Thougal Lup na saruk yari haina Ekop Ningthou Thougal Lup ki secretary na khuyek biduna thadorpa cherol amada fongdorakli